Kanna chainabada nongmei kapthorokpada nupa ama leikidre yummai thakre. Imphal West District ki Singjamai Police Station gi manungda khana chainabada nongmei kapthorokpadagi nupa ama leikidre yummai thakre. Presna phangba pauda thaudo si Singjamai Naurem Laikai pena khongbam parengda thokibani. Laibak thiba thaudo si da leikidraba nupa adu RK Chester sahina tarataru apokpa leikidraba dhana sana kawi. Thasigi tangkun mangada luhongbagi thorom ama thoki. Numid adugi numidang athengbada yumlon naba yum ani khana chainaba thoki. Mathangi numidang athengbada khana chainaba adugi yum amagi mioi sing laklaga Chester bu mayumda phuramki. Thaudodugi matangda police ta complaint tawbuga loinana nakal animakta yasinaba puraki. Ngarang numidang pung 10 makhairom taba adwaida thaudo sida chenariba Longjam Rakesh Elias ngoba sahina nifumdoi apokpagi ming achauba. Makoigi imung manunga khana chainabada Rakesh na double barrel na kapthorokpada RK Chester gi thabak ta panduna laika nabangamdan laikhidabaga loinana mioi taret amusu soki khoisaunarba miyamna chenariba mioi adugi yum tamna thomjilakpada police na tear gas cell sing kaptuna tankhai ngasi ayuk pung taret lom taba doida miyam horaktuna Rakesh ki yum mai thakhiba natana yum ahum amasu amangata thoki ben amasu mai thaduna amangata thoganki soklaba mioi taret adudi Naurem thoibisana sahina kunthra taru Naurem Baruni sahina kun Naurem Fulendro sahina kunthani toy Naurem Banis sahina tarataru Naurem Hemabati sahina yankai Naurem Inaw sahina humdra taru amadi Naurem Amarjitni thaudo asida senari bamiyo adu police na phare hairi atopa pawmana Chief Minister N Biren gi Delhi khongchat mai-pakle CM na Prime Minister Home Minister amadi Union Agri Minister unakhre Bharat ki Prime Minister Narendra Modi na kaurakpadagi haukiba February 15 gi nungthin pung 3 da aeroplane da Delhi pangkiba Manipur gi Chief Minister N Biren gi Delhi khongchat mai-pakre. Chief Minister Biren na Delhi da hek thungbaga mathang tang 16 gi hauna Bharat ki Prime Minister Narendra Modi, Union Home Minister Amit Shah amadi Union Minister Agriculture Oiriba Narendra Singha Tomar mathang unaduna wari sanakre. Chief Minister na Delhi da hek thungbaga mathang February 16 ta Prime Minister Narendra Modi gi New Delhi da leiba official residential da unaduna wari sanaki. Wari sanaba du da Chief Minister na Prime Minister gi mafam da Indo-Myanmar border paring da police station sing hangdok pinaba border road semgat pinaba Manipur gi fire service upgrade tawbinaba taksinki. Masidana tana Manipur da forensic college ama hangadoriba sigi affiliation pibinaba haijaki. Haijaki sing asi Prime Minister na thabak oina pangthokani haina thajaba pikhi haina ngasi pause asiga Delhi da leiriba Chief Minister N Biren ga telephone da wari sanaba matamda phongdoraki. Chief Minister na makhatana phongdokhibadadi Prime Minister ga unabadu da Chief Minister na hojik phawbuda Manipur sarkar na lupa crore 3,000 pusinduna madugi sendoi hunduna awaba mayoknari. Hariba senpham asi center na one time engage to winaba wafam phongdoki. Maduda su Prime Minister na thabak oina pangthoknaba honagani haibagi thajaba thamlaki hairi. Chief Minister na Prime Minister gi mafam da thamki hairiba wafam singdi Manipur ga Bharat ki state singa samnariba national highway sing ningthina semgat pinaba Manipur gi district amaga phaunariba ring road sembiba state highway sing amadi inter village road sing ningthina semgat pinaba matik chaba paisa pibinaba su taksinki maduda Prime Minister na lambi thong sem saba haibasi mahaki khwaidagi apamani maduna Chief Minister na hairiba sing adu thabakta onthoknaba honagani haina su thajaba piraki hairi. Yamna nungairibadi Chief Minister N Biren na Manipur ge organic pothok oriba sakhau sing yangang singba polam sing Prime Minister da khudol tamki maduda Prime Minister na aduki matik harau taram na okpaga loina na thagatpa phongdoki hairi. Loina na Chief Minister gi maiketi gi Manipur da food processing gi thabak mai pakna paikhatnaba horticulture amadi agriculture gi pothok marang kaina puthoknaba loina na organic ki product sing pothok marang kaina puthokpa ngamnaba tangai phadana sangadaba senpham sing center na pibinaba haibadasu Prime Minister na thabak oina pangthoknaba honagani haiki. Prime Minister na Manipur gi sakhau adu makhutmakna pairaduna yamna harauta yamna lauki. Organic ki pothok sing henna pothok puthoknaba honagani haina su thajaba piraki hairi. Chief Minister N Biren na Prime Minister unaba duda Manipur gi leirum phi Prime Minister da khudol tamki maduda Prime Minister na leirum phi bu aduki matik thagatpa phongdoraki. Maduda Chief Minister na Manipur gi leirum phi asi Prime Minister na yamna pamjana amadi lumna lawduna sinabadagi hanadagi hena aduki matik popular ohenbire haina su phongdoki hairi. Chief Minister na makhatana phongdokhibadadi ngarang Union Home Minister Amit Shah su New Delhi da leiba mahaki residential quarter da unaki unabadu da Chief Minister gi maikedi malem gi ani subalanjau da yamna maru oiba airport ama oikhiba koirenga airfield palel amadi
Sangsatna Singba airfield asi ningthina sembiduna Second World War gi site ama oina preserve tawduna thambiba loinana Manipur Sarkar da khusinnabi nabagi wafam thamkhibaga loinana Moirang da leiriba INA asi su ningthina semgat pinaba Amit Shah da thamki Prime Minister Narendra Modi da phongdokhiba wafam sing haibadi Indo-Myanmar border semgat pinaba police station hangbinaba border fencing tawbinaba national highway state highway amadi IBR loinana Manipur gi district sing phaunaba ring road sem sanaba wafam su Union Home Minister gi mafam da su phongdolomki maduda su Union Home Minister na Prime Minister ga tanaraga thabak oina pangthokna ba honagani haibagi thajaba piraki hairi Ahum subo ina ngarang Union Home Ministry, Agriculture and Farmers Welfare, RD and Food Processing Industry, Narendra Singha Tomar ga mahaki office da unaki. Unabadu da Chief Minister gi maike degi Manipur da oil palm, bamboo, amadi agroforestry gi thabak sing paikhatnaba Chief Minister na haijaki. Maduda hariba thabak sing asi paikhatpa matamda crore chama henbagi senpham piduna thabak oina paikhatnaba honagani haina su phongdoraki hairi. Chief Minister na Makhatana Phongdorkhibada Makhatana Delhi da leiringai da Union Transport Minister Nitin Gadkari ngasi numidang pung 6 tabada unagani aduga hayeng pung ama taba matamda Defense Minister Rajnath unagani masigi matungda BJP gi center gi National President JP Nadda General Secretary BL Santosh amadi atei national leader kharagasu unaduna Manipur da BJP mapangal hena kankhan anabagi matang da wari sanagani haina phongdokhi atopu pawmana Republican Party of India ki President gi yumda sakhangdaba singna nongmai kapsil lambagi wakat mi pham khre Kaisham thong kendra gi manung channa kaisham pat ahibam laikai da leiba Republican Party of India Athwale Manipur State Committee gi President oiriba Thaunaujam Mahesh ki mayumda sakhangdaba mioi kharana nongmai kapsil lambagi mayokta pendaba masung yamna kanna yaningdaba phongdoktuna wakat mi pham khre Wakat mi phamadu da saruk yakhiba singna gun culture gi chanabi thadok piu miyam punbe area da nongmai kaplamba yaning de nongmai gi culture thadok si haina thaba placard kaya sizinaki Wakat mi phamadu da saruk yakhibi kaisampat ahi bam leirak Women Welfare Association ki President su oiriba Imphal Municipal Council ki ex councillor Thangjam Dhanaswari na phongdokhibada ngarang numidang pung 12 makhai khara helakpada Republican Party of India Manipur State Unit ki President Thaunaujam Mahesh ki kaisampat ahibam laikai da leiba yumda Tidim Road rom thangba maikai dagi sakhangdaba singna nongmai kapsilambani nongmai kapsilamba thawong adu da yaning de haina phongdoki Lagliba Assembly Mikhalda Thaunaujam Mahesh asi kaisham thong kendra gi mirep oigani haina tawribani loinana party magi president su oiriba Mahesh ki yumda nongmai kapsilamba si laibak thibani nongmai kapsilamba du numidang tumna hitna khibagi matam oibana aso apandi amate haudre nongmai kapsilamba du kanana kari maram gi dama kaplibano haibadu athu matamda sengdokpiu Hauzik Assembly election naksilakpaga loinana nongmai kapagi culture tokpiu makhatana miyamda aki tujungba pokhanbiganu miyamna santi pami hainasu Dhaneswari na phongdokhi